Opposition leader Rahul Gandhi ki Manipur khongchat ka mari leinana ngarang Manipur Leingak ke Minister Amana Phongdorakkhiba Wapham adu Lairik-Laishugi Mangal Watpagi Khudamni HAINA MPCC ki Legal Department ki Chairman SANOUJAM SHYAMCHARAN Phongdoraklli Wapham ase Manipur Leingak ke Minister Amana Rahul Gandhi ki Manipur khongchat ka mari leinana ngarang media da thamkhiba Wapham singi matang da rek tawbu oina ngasi Congress bawon da pangthokpa pawgi mifam amada mahang phongdokhibani Paugi mifam adu SHYAMCHARAN hai handak lotion ki batara nipan suba Lok Sabha mikhal ga mari lainana Congress na puthokiba party asige manifesto da Manipur thugaina Wapham pali haina BJP Manipur na maral seri Congress ke manifesto da yauri Wapham adumakti Manipur da thokliba irang ase reconciliation commission ama semlaba matong state asige miyam na yanagataba maongda political amasung administrative settlement purakna bokonagani haibani Wapham masida thazaba thamlaga ITLF na opposition leader Rahul Gandhi da memorandum pisinkhibane memorandum aduda ITLF na palliba ase Congress ke manifesto da thazaba thamduna Manipur miyam na yagadaba socio-economic amasung political gi goal adu fanganbiyo haibani masigi ona tainabada Congress party na separate administration da sogatle haina minister na thamke Wapham adu Lairik-Laishugi Mangal Watpagi Khudamni haina lawi Paugi mifam adu SHYAMCHARAN na makata na hai kuki lalhalup singa su chatnaramba ase Congress na Leingak pai ngai matamdane adubu su chatnaba na maram oiraga state asida misimina thokle hairabade Hauzik Lairiba Leingak asina kuki lalhalup singa su chatnaroi haina lauthokpada kari akaiba leibage Leingak haibasidi amana amagi makha samtharakpane Manipur government na Leingak ngak phaitraga Congress party ta tainabagi machat ase thadokpa chungbane Leibak senaraga leibagi mahut Leingak londe kok Chungsinduna Khundaminariba Furup Khudingmak Yaifenaba Thabak Tawbana Achumba Khongthang Oigane State asida mapung faba Leingak lon ama leihanbiyo Manipur asi mapi mapa leiba state ama oinaba sinbiyo haina SHYAMCHARAN makhatana phongdoke In order to achieve our socio-economic and political goals kanana hairiba indigenous tribal leaders oramna haibane base economy socio-economy amasung political goals phangnabagi damakta political settlement stipulated in the Congress party's manifesto must be fulfilled. Congress party manifesto the yauriba poto maduda aikoina thajaba thamaga political settlement amagi makada political goal of socio economy oiraknaba honabirakani haibagi aikoi thajaba lei haibana. What do you mean by that? Congress na wasak siya da yauriba nyai patra da yauriba Wapham asi aikoina thajai maram maduna karigumba loina adu oirabadi leipa singa abadi aikoi shodina maki aikoi socio economy amsu political goal asida sida prasa amana yanaraga pigani haido pibigu haido